United States Army na Omicron Yaona coronavirus Makhal Khudingmak Ngakthokpa Ngamba vaccine puthokre. United States ke Walter Reed Army Institute of Research na COVID-19 ki khwaidagi nauba strain Omicron Yaona Makhal Khudingmak amasung mamangda prithvi sinba thungna mi million kaya hathiba SARS origin virus pumnamak ngakthokpa ngamba vaccine ama puthokre. Chayol kharagi manungda yamna maru oiba wafam se laukhthoklagani haina thajare. Walter Reed Army Institute of Research ase United States ke Defense Department na chalaiba khwaidagi chawba biomedical research facility amane COVID-19 laina thogaliba SARS-CoV-2 virus ase gi matangda haukiba chahi ani asida research tawduna lakraba matungda vaccine adu puthokpa ngamkhibani haide. US ki Army lab asina COVID-19 virus ki ahanba DNA sequencing adu 2020 gi anganba sarukta phangkhe. Yamna ngalingai matamdagi hauna Walter Reed Infectious Disease Branch na Makhal Khudingmak ke variant sing ngakthokpa ngamgadaba vaccine puthoknabagi thabak hauki haina Defense 1 ge report amada haikhe. Walter Reed ke spike ferritin nanoparticle COVID-19 vaccine natraga SPFN ase chahi ase ge anganba sarukta sa singda mai pakna changyang tawkhe. Omicron amasung atai variant sing yauna miyoibada sathaba trial gi ahan batang kagadu tha sida lotion khre masida su afaba result phangkhe. Masigi result ase review tawbagi thabak sathari haina infectious disease branch ki director Dr. Kebob Mozarat na phongdokhe hauzik leiriba vaccine sing asiga manadaba mawongda Walter Reed ke SPFN aside mamai kungamari panba football manba protein sizinare masina maram moiduna scientist sing na tongan ba coronavirus strain singge spike sing hai riba protein asigi mamaida napsunba yare hauzik phawbada phangleba mai pakpa asidang aikhoigi apunba timna yamna harawi amasung apunba army su harawani haina khalli haina Mozarat na haike vaccine asi miyoibada trial tawnaba honabada khara matam sangna laukhre. Masi vaccine su kapthoktriba aduga COVID su nadreba mi darkar tabagi ni haina mahakna haike vaccine kapthokpagi chang hengalakpa amasung delta amade Omicron sandokpagi chang yangsilakpa maramna test tawnaba mi thibada awabu oikhi haire. Omicron asidage nanthoknaba upay amata leite maramaduna prithibigi mipum khudingmak yamna thuna vaccine pulap kapthokpa natragana COVID-19 naba tawragani haina Mozarat na phongdokhe. Paroibada tabiriba pumnamakpu thagatjare.